Hello everyone, welcome back to my channel. Mayam ngasidi ay lemong manamasinga mangal gana semba kangaugi recipe ama puduna lakchari. Ado mayam recipe se kamay toba yengminarasi. Channel sida lakpa ana way chinaw yawradi channel se support to biramo, subscribe to biramo. Ado mayam recipe se horasi ji. Mayam ahan mada mangal se kamdhoni. Mayam mangal se na nudhang da tingna thamjaramba mangal ni. Ising khara hapaga mangal se hoji kamdhoni mayam. Mangal se thumga suthaga haptana kamani dana aduna mangal se na taruk rak kamalle maya mangal se taruk rak kamada fajana mulamme mayam su yengyu sida maya mangal se haju mullabani dana ik pathonga lawthoni topa bawlama da hapani mayam sida ina lemhuwa mulamana kharaga lemhuwa hangamana kharaga lawre mayam ahan badaina mulamana se kupna soire sida mayam hangamana se jo chap manana kupna soibiu mayam mana sing saujik ina sida soiba loire hoje ngaubai process ma hogolasi ahan bada sida ina pen ama thangale duga acha thau khara heire mayam mana masing se thau khara chuppi aduna katang yamna hape sida ina duga sida ina jira khara ne methi kharaga to kai kali jira kharaga hape hing su 1/4 teaspoon muk hape mayam hojik hangam ga mulamana ga soigiba to hojik hapani to ngahang ngauthoni mayam medium to high flame da minute manga tara mongau thokpiro mayam ngahang ngaura matungda hojik thum changnai na ta ani adi matungda jira na half a teaspoon le dhania powder na 1 teaspoon muk tha ani mayam Majuna half a teaspoon. Hojik masala se manamasing siga fajana mix of sinbira mayam. Mayam hojik manamasing se mulamdai sida mangala koina kamdhoki bada to hapani mayam. Adugai mahangau thoni. Mayam kangau se masala ga yam hapta bida yam chamna ngauba kangau ni. Duisu yam nadi hauri. Mayam mangal hapa matungda minute mari manga muk high flame da ngau thokpiro. mayam kangau se hojik semba loire do ai hojik serving bowl amada serve tawrani mayam video se yengba nungairadi like share amasung subscribe soidana tabiramo adam mayam matang recipe damuk unarasi. Thank you for watching. Bye bye.